खुरुमजरी मैम ngasi ki topic asidi India amadi Russia ni gi marakta free trade agreement gi matangda semjaba video ni masida India ne kadi kana ba habadu मैम gi famda knowledge carding share tawjige video sibu lo of the imina kisi hanakta nauna Russia gi deputy prime minister Denis Mentorov na India da laktona pangthokhiba India Russia business dialogue haribo occasion asida India amadi Russia ni gi marakta leinariba mari asi hena chetnabagi damak loinana लेवाकी इकोनॉमी सिंग असी चौखटनबगी दमक्तदा वफम कया अमसु खनकी मसिदा रशिया अमदी इंडियानी गी मरकसिदा आइटम 4 हेनबगी मथकता फ्री ट्रेड यानबगी दमक्तदा वफम कया अमसु खनब हौखी हौजिक हौजिक इंडिया गी ख्वाइदगी चावबा ट्रेडिंग पार्टनर असी यूएसए नि अदुगा अनि सुबदना चाइना नि अदुबु रशिया असिदी इंडिया गी ओइबा ट्रेडिंग पार्टनरशिप ता मंगा सुबदा रेरी चाइना अमदी इंडियानी गी मरकता ट्रेड तौनरिबा असी तपना तपना हंथरकली करिगुंबा रशिया अमदी इंडियानी गी मरकता bilateral investment treaty asi sign tawraba matungda free trade agreement asi mai pakna chatharakpa taba taragadi chahi khari gi matungda Russia asi India gi oina second largest trading partner amorakpusu yai maru oiba asum yengma matamda Russia dagi India na crude oil asi ahongma mamanda import mayam ama tawri hojiki matamda thaw asidi changdaba yadraba posak amani asum tawduna Russia asi India gi yamna maru oiba trading partner amasu orakpa yai hojiki aina mamangda panjakiba free trade agreement hariba duda India amadi Russia ani si khakta yaugada nate masida country ahum amasu yauri masibu Eurasian Economic Union hana maming tholi masida yauriba country members sing adudi Armenia Belarus Kazakhstan Kyrgyzstan amadi Russia masi Russia na main role oraga sem kiba group amani adubu masidi yauriba country sing asidi India ga hana dagi relation fadana laglaba country ngaktani masida main oina trade chathagaduriba si Russia Federation asigani adubu lagliba wahangdi Russia ga China ga ani asidi hanadagi hariba free trade agreement adu chatnaram lagani haiba asini adubu China di ngasai pankriba union adu da yawbalaite maramdi Eurasian Economic Union gi matangda China ga wari sanakiba haukrabani tawbudabu yasinakibidi purakhide maramdi China gi exporter sing asi yamna aggressive oibana maram oiduna atopa lebak sing na China bu free trading gi access pithokpa asi pabamde maram haibabu aikoina lupa 10 changaga saraga yoliba pot tu China na karigumba lupa 5 da yolaba taragadi aikoigi product asi mutkiba masana tabane masida aikoina pot hongna leiba fangkibadi ai tawbutabu isagi economy asidi asuki matik film sokpa habadu ogini karigino Russia na India da free trade agreement gi matang asida yamna pamak libasi masigi chawrakpa maru oiba maram khara pallabada Russia da sanction hek thamkibadagi US ki company sing Europe long ki company sing Japan long ki company sing asi hana market ta leram sing adu ayamba loina thokre shopping mall kaya amada ihang hangna leibagi viral video kaya amasu uribaduni masisu aikoi gi Indian product sing asina mention ba yana ba achobu khudong chaba amasu pirigani hojik tawriba haiba sidi Russia dagi aikoina crude oil asi leibani aikoina import tawba haiba sidabu aikoi dagi paisa chakhiga maktani karigumba aikoina su export mayam ama tawba taragadi moi gi aikoi ga leinari relation asi hena fagalak pa haibadu oigani loinana aikoi gi economy gi fibam asisu fagat pa hengedoribani hariba free trade agreement asida free trade oinaba 500 product henasu yauri Russia nasu India dagi hongna leibe yanaba 2022-23 financial report ki e pau kaya amada Russia amadi India gi trade asi $50 billion yauri hanasu yauri masi chede ibada natragana tabda nungaina bigi wa khaktani tasengbadi India na Russia dagi import tobo khaktani India na di export tobo gi chang asidi tawdabagum mani dubu hanaki matang asida market su hangduna leiringe asida competition su nemlinge matam asida Indian gi product sing asi export townabagi tanja amadi piri Russia amadi India gi trade asi Russia Ukraine war tawdringe mamangda $13 billion for yoramanate adubu hawjik uriba trading gi volume $50 billion asidi Russia gi crude oil asina yamna maru eba thoga amadi lawribanani crude oil asi aikoina Russia dagi leidaba taraga su atopa country crude oil exporter amadagi soidana maki leigidaba leirabani changraba yadraba polam amani adubu Russia na aikoida ahongba mamanda yolakpadagi aikoigi saving budi fajana tawhalle adu fana warabasu one side trade asidi aikoidagi chakadoriba ngaktani hawjik lakliba free trade agreement asigi bilateral trade asina aikoigi economy asida soidana maki kanaba kharadi purolani losilakpa sida mayam gi damak leptana informative oiraba video kya ama puduna lakpada thawai api boina channel sibu support to biram